Ngasi Leibak Shin Thungna Cockroach na police ki ka Henba Thouong gi Mayok ta Khongjang CHANGSHINGADOURI Cockroach Janata Party ni Delhi gi Jantar Mantra da CHANGSHILIBA Khongjang numit kuntra ga marini suki baga loinana party asina hayeng July 13 da Leibak asigi tongan ba mafam da tongan ba wathok singi dama miyam na Khongjang sangsina ba police amadi security force ki personnel sing na ka hen lichet chaja chatpabu yaning da ba phongdok tuna amasung asigumba lichet ki victim oikiba singda Solidarity Utpa Oina Miyamda Khongjang Sangsin Minasi Haina CJP gi Khongjang Luchingba Singna Phongdokre Chairak Sida Union Minister JP Nandana CJP gi Mihut Singa Makatana Wari Sanaba Sem Saduna Lai Amasung Mahaki Yumda Natraga Office ta Wari Saduna Naha Singi Demand Khangning bagi apamba su phongdorakre Jantar Mantra da mafam kayadagi laktuna Khongjang Sangsiliba naha singbu sagat po oina Khongjang asi yauba ngamdaba Leibak asigi tongan ba mafam da Leibak miyoy kayana jomatan chingba acha athaki platform singda chanaba order tawduna Jantar Mantra da thinbiyu haina delivery workers singda thinhanduna Khongjang asibu sagalakpagi pausu leki nakal amaromda ngashi opposition gi luchingba Rahul Gandhi na INDI blocky MPCC ga loinana Delhi gi Gandhi Sramati Tamna Khongjang Changsin opposition gi Khongjang asi question paper leak oibagi matangda Khongjang Changsilibani naha singbu sagatpo oina Changsin kibani hairi